Manipur'da khwaidagi liraba amadi maming leiraba ningtam yawo lup ama India amadi Manipur lengaka New Delhi da peace agreement ta khudyek pinakre haina Union Home Minister Amit Shah na hairi Shah na mahaki X account ta thagalakiba post amada ngasigi peace agreement ta khudyek pinakiba si puwari da yamna chawna mai pakpa amani khongthang asi PM Modi na luchingba lengak asina awang nongpok lamdam da ing tappa puraknabagidama thangzilakiba khongthang da mai pakpani Mai pakpagi anauba lamai ama oire hairi Union Home Minister na makata na lalhonglo basa na mahusagi punsida hanjilakpada yaifaba oresanu hairi sana makata raduna peace agreement ta khudyak pinaba sana chahi humfu hena khulai paiduna haurakiba irangasi loisille hairi Chief Minister N Birena sumahaki X ki posta Manipur gi khwaidagi liraba lalhonglop amana mahusagi punsida hanjinabagi lambida lakle ngasi peace agreement ta khudyak pinakiba sana awang nongpok ta ing tappa puraknabagi lambida achoba mai pakpa mani hairi